Hausi Pawagi Maroiba Pauda, Palibalinga Asina Maram Zadava Isu Sinda Karigumba Amata, compromise story Haina Chief Minister N. Birena Fondo Craig. Madi, Marilay Naba Singnam Yang Changdabadagi, Lamfel Dulaiba Duck Farm Gi Hatchery Unit Ki, Incubator Machine Seasonaba Yadan Lady. Kurumjari, Istv Manipuri Pau Miyang Tabiri Singbo Taram Noksari, Hausi Pau Sandong Bizari. Palibalenga Asina Maram Zadaba Isu Singda Karigumba Amata compromise story Haina, Chief Minister N. Birena Romi Industries Ki, Mega Ivianama, Quakacha Tongnozum Lekaida, Hangdukpagi Thoramda Fondokre, Mang Makatana Haikibada, All Manipur Border Area Development Association, Jingi District Singda Satariba, Kung Nifunipangi, total shutdown Kongjangasi, Maram Zadaba, Kongjangni, Masaki Takanba, Mui Karagi, Toin Chilegi Satabani. Manipur Sarkar na handak paikhalagi bathabagasi border area da lairiba lambi thong amadi tongan tongan ba hiramda hena sakothanna ba paikhalak bathabagni handak Mizoram da pangthokiba Chief Minister Singi oiba mifamda Union Minister yaungna lepkiba warepni Manipur asi punna sakhon minana ba honabada ayat papan ba pibiganu Manipur da kanagumba lupkharana ban amadi blockade lokthorpu matamda praja sangna nainabiu ban blockade lokthoklabasu miyamna akiba lechana isa isa gi satfam thokpa thaba inkhang chatpiu haina phongtokhi temna akhoi Manipur gi praja mayam se mioi khar khujo kharna hekta tawning ba tawdagi tawbom tawe but si government je du yaroi akhoi gi singlai ba government je khoi issue khar da de khoi compromise sung tong doroi issue khar da khoi compromise khoi leminasi khoi na je punna sakhon minasi punna leminasi khoi khenaba leiroi khenaba thamoi sing tamai ba leiroi amatta oina sakhon minagadabani khenaba miyeng thamoi habini khoi Madaida Tugaina Honor Kudu Koi Madoko government in a overcome to Chatkani. Romi Industries Ki Awangpuk Lamdamda, Hanboina, Kungup Sanaba, Mashinama, Amadi, Sorumama, Manipuri Chief Minister and Birena, Hangdokpagi Thoram, Aduda, Industries Minister T.S. Bishwajit, Amadi, Education Minister J. Radish Shamsu Saruyake, Chief Minister and Birena Makatana Fondo Kibada. Manipur da lairiba tongan tongan ba bank singna loan piduna lairaba mioi singda masa masabu thabak pijanaba loan tanabada loan pidaba bank singada Manipur sarkar ge tongan tongan ba department singi paisa mata thamlaroi lairaba singda loan piba bank singda sarkar gi paisa thamgani Manipur da lairiba bank singasi karbawala khakte gi oina laiba bank sing yamle Manipur da lairik hairaban harol sing masa masabu thabak pijanaba honarakpada mateng pinanaba state government na lupa crore kuntra manga khaktuna thamle Manipur da lairik laisu hairaba singna government ki thabak khaktang ngaiduna lebagi mahota tongan tongan ba senfamda isa isa bu thabak pijanaba honabatana Manipur gi sanmin loan amadi santi oiba lebak ama oiba ngamgani isan isa bu thabak pijanaba honaba mathautare Romi Industries na paikhalak liba thabak thoram singasi state asigi oida singthaningai oi anau balenga asigi pandamdi make in Manipur haibasini haiki Industries Minister T.S. Bishwajit na phongdokibada Manipur da antibiotic hidak sananaba sarkar asna honari Manipur da thabak phangdabagi awab lairiba si kharam makhai konganaba Industries Department na tongan ba scheme kaya paikhatnaba honari haina phongdokhi T.S. Radish na phongdokibada lairik haihaudraba thabak phangdraba naharol sing tongan na makhal ki training piduna masana masabu thabak pijananaba labor department na akhanaba thawrang ama lokhatle Manipur da putholiba tongan ba polam singasi e-market ta website hanglabadi ekoi economy da asoba kanaba piba ngamgani haiki ngasi ki thorongga mai lenena handak board na loba class 10 gi parikha da topper kunmanga gi manungda topper 13 da yawa ngamkiba tiny to school amade English ngani tara tarukta topper kunmanga gi manungda topper 13 yawkiba Niramalabas school da Romi Industries na lupali sing ni funi fugalena memento piduna ikai khumna bodki Handak nauna hangdokliba Romi Industries ki khungup saranaba machine si China saba machine machina tongan ba makal ki khungup sing sabada natana nongda khungup lising mari hena saduna potokpangam ba machine ni haire Farmer kayada nganu amadi yen masa ahom mamalda piramba veterinary department ki makhada lamfel da laiba duck farm gi hatchery unit ki incubator machine si mairena singna yengsindabadagi aremada taduna leire Hiramasta report about
lamphel da leba Manipur duck farm gi hatchery unit ki incubator machine sing saubadagi namthakibadagi sizinaba yakidabna maramurga farm asidagi yen nganu masa lawraga farm tawriba farmer singda saunu khujung chadaba kaya mayokna lehari hana matam sana nilakuthi da muttunu leraba matung sahi kun hena nilakuthi da muttunu leraba duck farm asi sok lising aniga 35 da amuk anna lamphel patta hingkal anduna telaba sahi ahumum asida yen amadi nganu masa puthokuna thabok phangriba naha kaya da piba horokhibani ngasidi farm asida mapung mari faraba nganu satret rom leiduna nganu singna kolakba marum sing adu masa olanduna miyamda phone masa fangnana matamdugi veterinary animal and husbandry minister Govindas Konthaujamna solising ani tatukta hatchery unit asi hangdokhibani sahi adumakki august thadagi miyamda nganu amadi yen masa phanba hokhi adubu handak ikhang haudana thokhiba ising isau aduna hatchery unit ki incubator machine namthakhibadagi machine manungda masa olanaba yawa farm gi ye nganu marum amadi atai farmer singi yerum kaya mang taki adubu ngasi fawda Manipur sarkar gi mari lenaba singna yengsin bidabadagi mafam asidagi nganu masa lauduna loiriba farmer singna nganu sing aduna kolokpa marum sing hana duck farm da puraktuna marum amada lufa ani ni piduna masa oralambadu ngasidi ranai incubator da lufa 10 dagi 35 fawwa piduna masa oran nabagi thabok chathabada sel ka hena tingbana farmer singda khudung chadaba kaya mayonari amaromda hingatpa kuidriba duck farm asigi masinjak supply tawriba agency adugi apunba sempham lupa lakh yankhai hena pitok pidebda natana farm asida sizina khiba tawkhiba thabok singi sanction order sahi ani hena pitok pidebdagi ngasidi duck farm asi hiram khudimakta awat apadana thallaba amuk anna mutkhiba yawagi phiyomda leiri asiguma phiyom asida farm asida yengsin bibagi mahutta mari lenaba singi famnaiba singi mioi kayana wak order paidana duck farm manungda mawung maril tadaba mongda lambi semjinba amadi sang semjinbagi thabok sing chathari sibu phim asida Manipur gi thabok phangdiba na singbu akoi thabok pigni haibagi asepa thajaba kaya galuna lagleba anawo sarkar sina hingba kuidriba duck farm asi amu hanna mutkidana ba kari doroga phagakata haiba hiram kya da yengsin biba amadi mathau tari cameraman jiban galuna pagumjaiba Indra Istv news lamfen Nungba Community Health Center gi awat pa Dr. Singh Hapu laboratory technician amadi darkar oibe staff amadi infrastructure sing thamgadabni haiba dabi tawduna Nungba area joint action committee na sarkar da khangan krabasu thabak oina paikalak tababu yaning thaba phongdokduna ngarang chel pung manga dagi hongna matam kaktana national highway da ban kaukibadagi lambi asida makhal amatagi gari chana khidre Baraktagi khongsang phawgi manungda ban sogatpa mioi kyana lambi da thoraktuna asar ok sing thingbagi thabak sachari Nungba Bazar, Khongsang Bazar, amadi Khambirol Bazar su matam kaktana thingjinkhre hairi. Border Area Development Program gi chatna kanglon semdoknaba State Cabinet na lawkiba warep yaningdaba phongdoktuna hawkiba hing nungai dagi September gi tang amagi ahing nungai fawba pung nifunipan gi singi district singda total shutdown gi khongjang hawkhre. All Manipur Border Area Development Association Sangsiliba total shutdown gi khongjang asina jingi mafam singda chaun akaiba pikre palelda mioi kyana lambi thingki Amarunda total shutdown gi khongjang asina more town da su chaun akaiba pikhi khongjang asibu sogatpa singna Imphal more lambi gi mafam kayada lambi thingbagi thabak chachaki All Manipur Border Area Development Association gi secretary LS Sekhojang Baitena Border Area Development Program gi makhada lakpa senphambu tender system oina onthokpa yaning de haiki LS Sekhojang Baitene tijang nom gi ningthongni ado hojik ki tinopar gi ambada gi general secretary oina pui handagi ekhoina ban tawbuse ateina te nahan gi Chusanpur da cabinet decision loba BADP matang da makoina 5 lakhs ki village outside na paikhat payagani na Roman number 4 da thambado madu su chatna de aduga makoina hojik se planning singna duga government na 15 lakhs digi proposal to dum simgatle proposal to we ado proposal to budo tender da contract da chakani haibida ekoi village authority ajambana yadabagi hojigi all Manipur gi border area development Manipur state oina association na central gi sulaye duga branch state gi su form to khre
handak ban tawbasi tinopal khak tanete okulis towe sosan pulis towe ada palen chandin disu towe akhoina masidi village authority gi power do lauthok bugumna towe do masigi tawbasi central gi guidelines nate state na mana apambada tawde akhoina janing de akhoina government na ngasi rollback tawraga hana bugumna village authority na 5 lakhs di 20 fausi akhoi village authority na pai work agency tawdo makhoi na hojik se tender la chakne do akhoi supya yaning de masidi rollback tawdi mathang da su sen akan ba strike amu chathagani na e phungdo jiningi Chingi lamda sathariba pungni funi pange total shutdown ge khongjang asina tongan ba chingi mafam kya da su akai ba piri hoji pawgi barak thana te mabre matang lawjari ngasidi suara hajinge tule lai tule kari no tu ti cha musi kari yawja sidi yoshida ni he masigi yoshidi tata tiskoni ne adudi sanagi mahut yangna sinba yamdre Hakchangi labor solot padagi producing attaba hakchak choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi jolip syrup amasu jolip capsule ho chanmina sinabiyo Ladies Fitness World, Keshampat Junction, Tidim Main Road. Hakchang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 1 2 3 4 5 6 7 8 9 10 Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break mutungda taram namu oksari makhataba pauda Wangkai dalaiba St. Joe's High School ge Annual Science and Mathematics Model Exhibition ngasi school asida hodokre nimit nini supna pangthokadaba exhibition hodopagi thoramadуда Imphal East ki ZEO2 gi ZEO M Premchandra St. George ki principal Reverend Maria Chinglun Administrator A Indra Kumar yauna marilenaba mioishina sarugyake ZEO M Premchandrana Sakolakpagi matung inna Malem masida mioibana challenge kaya thengari Mairoi singna innovative idea puthokpagalena Mairoi sing amadi oza singna larik ta yauriba sing adu munna nainaduna henna phaba wakulon puthoknaba honagadabani sarkar gi maikaina kisu pangba yaba sing pangnaba honagani haike This site ki inspire award anamle masigi inspire award si komai to gen hai kansda a very simple name noina innovative science idea amu wero any idea ama leiba matam jinsda masigi write up copy ama masigi magi submit tawna na mafam du leire whether masigi school ji toromda toromoidra ai madumadi keno to ngamdre madu to biraga di am phare masi tawta gadi angang duna scientific model ama putoke na khanba matam sida magi financial help silba mena dum pira do for about some 5,000 or 10,000 something like that adamai to duna aduna government ki side ki jo anova innovative ideas in puthokna na ba hona bada akan ba mi jangli apik ba ideas in sina punjal laga asoba idea ama sagat laga ai koi gi mioi bagi kunai gi humanity gi apawa tawkna ba lambi ma da porokna na ba thinking to ba hajana wakan khan ba noi gi waja sing gi idea lawraga adamai to dana wakal ji chathal si Sasona English singani maridagi English singani tarateret fawgi manungda drug overdose case sawnga nifuni thoi thengna kibada mioi chamnga kunma thoi gi punsi kanmangam khre mioi amana laikhidre haina sasogi secretary RKTK na International Overdose Awareness Day gi thoramda phongdokre ngasi sasona sinduna Manipur Press Club ta pangthokiba thoram aduda amjogi president Wangkemsa Shamjai Max ki project director Valentina Arambam amadi Imphal East ki district AIDS control officer Dr. N Romilana Mariba mioi singwaina sarugyake
RKTK na makata na haikibada overdose karino haibadu miyam da khanganaba awareness program asi pangthokpani drug saba haibasi miyoiba kanana su nungsiba hongnade makoibu tathi tawena tawbugi mahutta awatpadu karino yengbiraga makoibu support tawbigadabani haiba wakhalona sida sasona sangsilakpani masida civil society organization singna mateng pangbiu haike lak toriba program singsi deisda akoi Manipur da leiriba civil society or club sanstan mayam leiriba singsina akoi su kuire Manipur su sahi kungi mathakta laiba pot model singse si kidang onthok piraga drug saba amasung sumba mayam na anti social ni hairiba mayam singse akoina komaina akoina punjal aga songi hujiki model support don panisida onjal aga akoina amtang mateng pangagari Manipur ki khunai sida karam ohong balake habigi trial se amtang yending ba hai tare sasogi site gi haijening ba Sanabagi lamda Manipur ge sanaroi singhi haithoi sing thoiba watpa leiti haina IJAR South Major General Virendra Singhana sang thakre wafamase Manipur ke dalaiba IJAR South headquarter handakta National Under 19 Girls Football Championship ta champion fanglaba sanaroi amadi official sing punging thokotpagi thoramda mangna phongdokibani Manipur Urza haina mingthonduna pangthokiba thoram aduda sanaroi coach amadi official singda achamba kudol pot piki mamangda runner up tarakiba Manipur gi nupa masa team da lupa lising yankhai champion oirakiba nupi masa team da lupa lakh ama amadi apunba Manipur gi team da lupa lakh manga gi sanpam kuchina basu laikhrabani Major General Birendra Singhana makatana Assam Rifles Manipur gi thoidok hendokpa sanaroi singupuni thogatuna lakle State ki Youth Affairs and Sports amadi atai body kya na honabadagi Manipur dagi India gi da natana malem gi masak naiba sanaroi kya puthokpa ngamba si ekoi khudingmakna sokthok safam thoi tungdasu Assam Rifles ki maikai dagi sanaroi singda angamba mateng pangki gani haike harness a young and energetic and enthusiastic sports person and sports girls and women of the state to excel at the national level. Lokta Khongbal da Khundariba Isaungna Sohalaba Miyosing Hausi Phawba relief camp singa sangjafam bawduna leire Indian Red Cross Society na relief camp adu da leiriba Miyosing da tengbangi polam sing kosen nakre Nambol Foijing Tinungai Part 1 Part 2 amadi Moirangi nga Kaichalda relief camp hangdun leiriba Sendra Lambigi Median da sangjafam bawdun leiriba singda tengbangi polam sing yanthoke ngasigi thawramadada Indian Red Cross Society gi chairman Dr. R.K. Nimai IRCS Manipur gi Vice Chairman Narendra Ningomba Southeast Asia International Federation of Red Cross ki coordinator yauna miyoikyana sarwyakhi Hauji amuka suhana atemba brematang lauzari Hospital ge chief cardiologist Dr. L. Syam Kishore gi lusing makhada heart operation lusing tara manga gi mathak pangthokraba world class heart transplant surgeon Dr. Ajoy Kol Neskai Hospital da open heart surgery bypass surgery amasung makhal makha gi heart operation pangthok charagani angang gi di OTM sung hospital charge free oigani loinana Dr. Ajoy Kol ge heart surgical OPD gi khudong chaba lejagani akupa marul gi demak reception ga tanabi Foreign countries sing the taubagumna iramdam asidasu anaubo oina world class machine sizinaduna eye testing gi facility fanghanjari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East Aisu mafam sida yengthokjari adom su yengthokpiyo Pangbiragani 801,000 cc da fuel economy 22.5 km per liter. Anoba technology gi iSet ahenba power speed ki damak chahi manga unlimited kilometer gi warranty ga loinana. Test drive booking gi damak tanabiu Island Nishan near Standard Robert Higher Secondary School Kanchipur. Break ki matungda amuka sutaram noksari makhataba pawda WhatsApp group ama oiriba Manipuri Muslim Mirror amasung Integrated Development Organization Lilong anina punna kusan maduna ahumrak subo oina Lilong gi manung dalairiba isaun awaba nang laba mioi chamyang khairomda sana thangnaba polam kya yanthokre thoromaduda Manipuri Muslim Mirror gi advisor Abdullah Kasmi MMWO gi president Abdullah Pathan SDO Firoz Khan Dr. Muhammad Firoz Khan singba mioi singna sarugyake yum amamamda cheng kg ani chini kg amamam Tum packet amamam amadi asa thau bottle amamam yanthokre
हौजी लोइसलकपदा मरोइबा पाव अमहन पिजरे पालिब लेंगा गसिना मरम जादब इशू सिंगदा करिगुंबा अमता कंप्रोमाइज तौरे हाइना चीफ मिनिस्टर एन बीरेन फोंदोखरे अमदी मरी लेनब सिंगना मियंग संगदबदगी लमफेल दलैबा डक फार्म की हैचरी यूनिट की इनक्यूबेटर मशीन सिजनब यादना लेरी हौजी पावगी ओइनदी एसबी ने पिजरिबा मणिपुरी पाव मतंग सलोइजरे मियंग ताबी सिंगबो मुकना खुरुमजरी